ꯉꯁꯤꯒꯤ ꯐꯣꯡꯈꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯥꯎꯆꯦꯁꯤꯡꯗ ꯌꯥꯎꯈꯤꯕ ꯄꯥꯎꯁꯤꯡꯒꯤ ꯑꯞꯗꯦꯠ ꯄꯤꯖꯔꯤ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯅꯤꯄꯨꯔꯗ ꯑꯅꯧꯕ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯂꯛꯄꯗ ꯀꯨꯀꯤ ꯖꯣꯒꯤ MLAꯁꯤꯡ ꯁꯔꯨꯛ ꯌꯥꯔꯣꯏꯗꯕꯅꯤ ꯍꯥꯏꯅ VVEZꯅ ꯐꯣꯡꯗꯣꯔꯛꯂꯤ ꯕꯐꯔ ꯖꯣꯟ ꯂꯥꯟꯁꯤꯟꯗꯨꯅ ꯆꯤꯡꯒꯤ ꯂꯝꯗ ꯃꯩꯇꯩ IDPꯁꯤꯡ ꯑꯃꯠꯇ ꯍꯟꯖꯤꯜꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯐꯣꯡꯗꯣꯔꯛꯂꯤ MLA ꯂꯩꯁꯤꯌꯣꯅ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯣꯗꯔꯟ ꯇꯥꯎꯟ ꯑꯃꯁꯨꯡ ICP ꯑꯃ ꯍꯥꯡꯕꯤꯅꯕ ꯑꯃꯤꯠ ꯁꯥꯍꯗ ꯄ꯭ꯔꯄꯣꯖꯦꯜ ꯊꯥꯈ꯭ꯔꯦ RK ꯄ꯭ꯔꯣꯗꯛꯁꯟꯅ ꯁꯦꯡꯗꯣꯔꯛꯇ꯭ꯔꯕꯗꯤ ꯂꯣꯒꯤ ꯃꯇꯦꯡ ꯂꯧꯔꯒꯅꯤ ꯍꯥꯏꯅ N ꯕꯥꯕꯨꯅ ꯐꯣꯡꯗꯣꯔꯛꯂꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯍꯤꯟꯗꯨꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯂꯤ ꯃꯁꯥꯒꯤ ꯆꯍꯤ 18 ꯔꯣꯝ ꯁꯨꯔꯕ ꯍꯤꯟꯗꯨ ꯅꯍꯥ ꯑꯃ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯐꯨꯔꯒ ꯍꯥꯠꯈ꯭ꯔꯦ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯣꯔꯠ ꯑꯣꯐ ꯖꯁꯇꯤꯁꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯖꯦꯅꯣꯁꯥꯏꯗꯀꯤ ꯍꯤꯌꯥꯔꯤꯡ ꯖꯅꯋꯥꯔꯤ 2023ꯗ ꯆꯠꯊꯅꯕ ꯃꯇꯝ ꯂꯦꯞꯈ꯭ꯔꯦ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯂꯨꯆꯤꯡꯄꯨꯔꯦꯜ ꯀꯣꯔꯣꯉꯥꯟꯕ ꯈꯨꯃꯟ ꯑꯃꯗꯤ PRO ꯔꯣꯕꯤꯟ ꯃꯉꯥꯡ ꯈ꯭ꯋꯥꯏꯔꯥꯛꯄꯝꯒꯤ ꯑꯞꯗꯦꯠꯁꯤꯡꯒ ꯂꯣꯏꯅꯅ ꯁꯂꯥꯏ ꯒ꯭ꯔꯨꯞꯀ ꯃꯔꯤ ꯂꯩꯅꯕ ꯃꯐꯝ 5ꯗꯒꯤ ꯏꯟꯐꯣꯔꯁꯃꯦꯟꯠ ꯗꯤꯔꯦꯛꯇꯣꯔꯦꯠꯅ ꯒꯥꯔꯤ ꯑꯃꯗꯤ ꯂꯨꯄꯥ ꯀꯔꯣꯔ 10 ꯔꯣꯝꯒꯤ ꯂꯟ-ꯊꯨꯝ ꯐꯥꯒꯠꯈ꯭ꯔꯦ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯀꯛꯊꯠꯂꯝꯕꯒꯤ ꯊꯧꯗꯣꯛ ꯌꯦꯡꯁꯤꯟꯅꯕ MHAꯒꯤ ꯕꯣꯔꯗꯔ ꯃꯦꯅꯦꯖꯃꯦꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯣꯔꯦꯗ ꯆꯠꯈ꯭ꯔꯦ ꯎꯄꯨꯜ ꯏꯝꯐꯥꯜ ꯔꯦꯜꯋꯦ ꯂꯣꯏꯁꯤꯟꯅꯕ ꯂꯨꯄꯥ ꯀꯔꯣꯔ 900 ꯀꯟꯇ꯭ꯔꯦꯛ ꯁꯥꯏꯟ ꯇꯧꯅꯈ꯭ꯔꯦ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛ ꯏꯝꯐꯥꯜꯗ ꯂꯥꯛꯄꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯀꯣꯀꯣꯃꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯀꯨꯀꯤ ꯀꯥꯡꯕꯨꯒꯤꯗꯤ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯃꯁꯥꯅ ꯊꯤꯡꯖꯕꯅꯤ ꯃꯩꯇꯩꯅ ꯅꯠꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯐꯣꯝ ꯄꯥꯏꯗꯨꯅ ꯁꯥꯟꯅꯔꯨꯕꯗ ꯄꯣꯈꯥꯏꯔꯛꯄꯗꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯌꯥꯎꯅ ꯑꯉꯥꯡ 3 ꯁꯣꯛꯂꯦ ꯑꯃꯒꯤ ꯐꯤꯚꯝ ꯂꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯄꯥꯎꯁꯤꯡ ꯑꯃꯨꯛ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯑꯅꯤ ꯇꯣꯈꯥꯏ ꯇꯥꯟꯅꯔꯕ ꯃꯔꯝꯗ ꯃꯅꯤꯄꯨꯔꯗ ꯑꯅꯧꯕ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯂꯛꯄ ꯃꯇꯝꯗ ꯀꯨꯀꯤ ꯖꯣꯒꯤ MLAꯁꯤꯡ ꯁꯔꯨꯛ ꯌꯥꯔꯣꯏꯗꯕꯅꯤ ꯍꯥꯏꯅ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯏꯁꯇꯔꯟ ꯖꯣꯟꯅ MLAꯁꯤꯡꯗ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯂꯛꯂꯤ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯇ꯭ꯔꯤꯉꯩꯗ ꯂꯥꯟꯖꯦꯟꯅꯔꯤꯕꯁꯤꯡ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯈꯨꯟꯗꯥ ꯂꯩꯇꯥꯍꯜꯂꯕꯗꯤ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯇꯦꯟꯁꯟ ꯋꯥꯡꯈꯠꯂꯛꯇꯨꯅ ꯏꯔꯥꯡ ꯑꯁꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯐꯤꯚꯝꯗ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗ ꯊꯝꯂꯛꯂꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ VVEZꯀꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟड ꯄꯕ꯭ꯂꯤꯁꯤꯇꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯍꯟꯗꯛ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯃꯗ BJPꯒꯤ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤ ꯖꯣꯒꯤ MLAꯁꯤꯡꯅ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯈꯤꯕ ꯑꯗꯨ ꯌꯥꯝꯅ ꯍꯛꯆꯤꯟꯅ ꯂꯧꯏ ꯃꯅꯤꯄꯨꯔꯗ ꯑꯅꯧꯕ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯂꯛꯄ ꯃꯇꯝꯗ ꯀꯨꯀꯤ ꯖꯣꯒꯤ MLAꯁꯤꯡ ꯁꯔꯨꯛ ꯌꯥꯔꯣꯏꯗꯕꯅꯤ ꯀꯨꯀꯤ ꯑꯃꯁꯨꯡ ꯃꯩꯇꯩ ꯐꯨꯔꯨꯞ ꯑꯅꯤꯃꯛ ꯐꯤꯖꯤꯀꯦꯜꯂꯤ ꯑꯃꯁꯨꯡ ꯖꯤꯑꯣꯒ꯭ꯔꯥꯐꯤꯀꯦꯜꯂꯤ ꯇꯣꯈꯥꯏ ꯇꯥꯟꯅꯔꯕꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯀꯨꯀꯤ ꯖꯣꯒꯤ MLAꯁꯤꯡꯅ ꯈꯪꯅ ꯑꯃꯗꯤ ꯉꯥꯛꯅ ꯆꯠꯀꯗꯕꯅꯤ ꯍꯥꯏꯔꯤ ꯆꯦꯔꯣꯜꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯨꯀꯤ ꯖꯣ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯗꯤꯃꯥꯟꯗ ꯑꯁꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯃꯒꯤ ꯊꯥꯛꯇ ꯄꯤꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯇ꯭ꯔꯤꯉꯩꯗ ꯂꯥꯟꯖꯦꯟꯅꯔꯤꯕꯁꯤꯡ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯈꯨꯟꯗꯥ ꯂꯩꯇꯥꯍꯜꯂꯕꯗꯤ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯇꯦꯟꯁꯟ ꯋꯥꯡꯈꯠꯅꯗꯨꯅ ꯏꯔꯥꯡ ꯑꯁꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯐꯤꯚꯝ ꯑꯃ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ ꯀꯨꯀꯤ ꯖꯣ ꯑꯃꯁꯨꯡ ꯃꯩꯇꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯄꯥꯝꯗꯕ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕ ꯂꯩꯉꯥꯛꯀꯤ ꯊꯧꯔꯥꯡ ꯃꯈꯥꯗ ꯊꯝꯈꯤꯕ ꯕꯐꯔ ꯖꯣꯟꯒꯤ ꯀꯥꯡꯂꯣꯟ ꯊꯨꯒꯥꯏꯗꯨꯅ ꯃꯩꯇꯩ IDPꯁꯤꯡ ꯆꯤꯡꯒꯤ ꯁꯔꯨꯛꯇ ꯍꯟꯖꯤꯜꯂꯛꯄ ꯌꯥꯔꯣꯏ ꯃꯩꯇꯩ IDPꯁꯤꯡ ꯇꯣꯔꯕꯨꯡꯗ ꯆꯪꯂꯛꯄ ꯌꯥꯔꯣꯏ ꯔꯤꯁꯦꯇꯜꯃꯦꯟꯠ ꯇꯧꯒꯦ ꯍꯥꯏꯔꯕꯁꯨ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯇꯝꯄꯥꯛꯀꯤ ꯁꯔꯨꯛꯇ ꯔꯤꯁꯦꯇꯜꯃꯦꯟꯠ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ KNOꯒꯤ ꯋꯥꯉꯥꯡꯂꯣꯏ ꯁꯩꯂꯦꯟ ꯍꯥꯎꯀꯤꯞꯅ ꯐꯣꯡꯗꯣꯔꯛꯂꯤ ꯗꯥꯛꯇꯔ ꯁꯩꯂꯦꯟ ꯍꯥꯎꯀꯤꯞꯅ ꯋꯥꯐꯝ ꯑꯁꯤ ꯄꯥꯋꯔ ꯀꯣꯔꯤꯗꯣꯔꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯁꯩꯂꯦꯟ ꯍꯥꯎꯀꯤꯞ ꯀꯨꯀꯤ ꯖꯣꯒꯤ ꯇꯣꯈꯥꯏꯕ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯃ ꯗꯤꯃꯥꯟꯗ ꯇꯧꯗꯨꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯁꯔꯨꯛꯇ ꯌꯥꯎꯔꯤꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯍꯥꯛꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯩꯇꯩ IDPꯁꯤꯡ ꯆꯤꯡꯗ ꯔꯤꯁꯦꯇꯜꯃꯦꯟꯠ ꯇꯧꯕ ꯍꯥꯏꯕꯁꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 371C ꯑꯃꯁꯨꯡ ꯍꯤꯜ ꯑꯦꯔꯤꯌꯥ ꯀꯃꯤꯇꯤꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯕꯨ ꯁꯤꯡꯅꯕꯅꯤ ꯑꯥꯔꯇꯤꯀꯜ 371C ꯑꯃꯁꯨꯡ ꯍꯤꯜ ꯑꯦꯔꯤꯌꯥ ꯀꯃꯤꯇꯤ ꯑꯅꯤꯃꯛ ꯇ꯭ꯔꯥꯏꯕꯦꯜ ꯂꯦꯟꯗ ꯔꯥꯏꯠ ꯑꯃꯁꯨꯡ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯗꯦꯃꯣꯒ꯭ꯔꯥꯐꯤꯕꯨ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯔꯤꯕꯅꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯁꯦꯝꯕ ꯄꯥꯝꯕꯅ ꯉꯥꯎꯔꯕ ꯀꯥꯡꯕꯨ ꯈꯔꯒꯤ ꯌꯥꯀꯥ ꯌꯦꯡꯂꯒ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯂꯛꯄꯒꯤ ꯃꯤꯡꯗ ꯑꯥꯔꯇꯤꯀꯜ 371C ꯑꯃꯁꯨꯡ ꯍꯤꯜ ꯑꯦꯔꯤꯌా ꯀꯃꯤꯇꯤꯒꯤ ꯑꯣꯊꯣꯔꯤꯇꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯅ ꯕꯤꯁꯅꯨꯄꯨꯔꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯅ ꯃꯩꯇꯩ IDPꯁꯤꯡ ꯇꯣꯔꯕꯨꯡꯗ ꯍꯟꯖꯤꯟꯅꯕ ꯊꯧꯔꯥꯡ ꯇꯧꯈꯤꯕꯅꯤ ꯑꯃꯗꯤ ꯇꯝꯄꯥꯛꯀꯤ IDPꯁꯤꯡꯕꯨ ꯅꯝꯗꯅ ꯆꯤꯡꯗ ꯔꯤꯁꯦꯇꯜꯃꯦꯟꯠ ꯇꯧꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯑꯁꯤꯒꯨꯝꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯕꯨ ꯚꯥꯏꯑꯣꯂꯦꯠ ꯇꯧꯕ ꯊꯧꯑꯣꯡ ꯀꯨꯀꯤ ꯖꯣ ꯃꯤꯌꯥꯝꯅ ꯌꯥꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤ ꯃꯩꯇꯩ IDPꯁꯤꯡ ꯆꯤꯡꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯟꯗꯥꯍꯟꯅꯕꯒꯤ ꯊꯧꯔꯥꯡ ꯑꯁꯤ ꯁꯤꯟꯕꯗ ꯃꯩꯇꯩ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯃ ꯑꯣꯏꯔꯤꯕ
Kokomina Mangzil Thana Thodang Lodi State Sponsored Ethnic Cleansing gi Saitheng Nangliba Kukizo Miyam gi Thajaba Yaba Security gi Guarantee gi Wapam Nathairaga Maitei IDP sing Resettlement ki Dabak Thorang Torokpa Haibasi Nongna Community Ani gi Marakta Hingsa gi Thodok Thing Sing Tholaknaba Sinbani Tha Asigi Tara Taruk ki Thodok Adu Manipur dagi President Rule Asi Lokthokraba Matungda Kari Torakani Haibagi Ahanba Warning ni Hainasu Phongdorakli Maram Asina Kokomina Lusingduna voluntary oina buffer zone lansilakliba Maitei IDP sing Lokhthoklaga Makhoibu Bisnupur district ki manung chanba valley area da thamgadabani Manipur lengaknasu thinthaba tawdana Maitei IDP sing asi singi area dagi lokhthokigadabani Maitei amasung Kukizo community anigi saphabagi damak Government of India na temporary oina buffer zone asi thamkibani buffer zone ikai khumnaba haiba asina amana amagi marakta thajaba hanjilaknaba amadi pamdaba Hingsagi Thodok Thoktanaba Amata Ngairaba Lambi Amani Haiba Wafamsu Phongdorakli Buffer Zone Lansilakpa Haibasi Soibadagi Tawbani Haina Lauroi Thawoina Singnabani Haina Logani Amadi Hingsagi Thodok Nongna Thoknaba Invite Torokpani Haina Su Logani Yumthangnana Leminariba Community Singa Nungsi Chanana Leminanaba Haibasi Kukizo Community Bu Constitution na Chapchana Safeguard Piraba Matam Khaktada Oithokani Haina Silent Hawkipna Phongdorakli Pungyar ACG MLA Lesio Kaisingna Union Home Minister Amit Shahada Kamjong District ki Myanmar border ga tainaba Asang Khulen Ajebu Modern Town ama ontokpinaba amasung mafam aduda integrated checkpost ama hangbinaba grant in support PBU haina official proposal ama thakre MLA Kaisingi proposal asi tha asigi tara tareta Amit Shahada Kamjong District ki oina lalot itik tourism amasung setmilon pagat hanabagi pandamda tawkibani masina Kamjong District ki oina laidiba strategic location singda natural resource marang kaina horticulture gi production ningthina putokpa ngamba amadi tourist spot yamna leiba maramna district asida akhanaba biyeng thamlabadi district asigi khunja sing amadi lambi thongsing hena phagatpa ngamgani haina MLA Kaisingna TV channel amada loba interview amada phongdokibani masigi sumathakta Kamjong district ki Myanmar ga tainaba Asang Khulen Aje asibu modern town ama onthoknaba amadi ICP ama nongna hangnabagi damak Department of Textile Commerce and Industries Government of Manipur na mangjongna recommend tawduna project sing asi thabakta onthoknabagi damak lupa crore 3,900 gi estimate saduna thamli maram asina project asibu thabakta onthoknabagi damak Government of India gi support changi haina sumangna phongdokli RK Production Koba YouTube channel amana Kairembi Khoktagi Hairok Taba Lambi Sembagi Matangda contractor bu miyamda lana uhana bohona basi athubada sengdokadabani karigumba sengdoktaba tarabadi logi mateng logani haina special contractor and babu na thobalda pangthokba paugi mifam amada phongdokre mahakna hai RK Production hariba YouTube channel asina mahakpu miyamda lana uhana bohona rakpadagi tangai fadana asigumba wafam sing asi miyamda thambani Kairembi Khoktagi Hairok Taba Lambi asi subaki order da yauriba aduga miyamna pamba mong aduga chanadabadagi matam sangna thabak asi suba ngamdana leirakibani work order asidana lambi gi apakpa asi fit 32 khak oi aduga miyamgi apamana phut 19 ni chayetnaba asina maram oiraga thabak asi suba ngamdana leirambadagi Hairok Kendra gi MLA TS Radhesyamna miyamgi apambada subiyu mahaki angamba mateng tawani hairakpadagi thabak asi suba haukibani lambi asigi black doping gi sahi losilakpada tawningbani adubu miyamgi pressure dagi tangai fadana nungju pantha May June thada Hairokta leiriba club singi matenga loinana thabak suba hoki thabak asi nong tasilakpana maram oiraga amuk lepa amuk suba tawduna yamna wana sukhi koilaski kori matam yodringaida nong tasilakpana maram oiraga koilaski mapangal su khara hantha hanki masigi mathakta IVR lambi gi phut 12 khakta makpakna lambi semgadabadu phut 19 pakna semkhibadagi hana chalamba heavy load vehicle mayam ama queuing matam yodringaida Chachilakpa asina koilas asi akai atoi thokpani miyamgi yenglaga akai atoi thokpasing adu semjinnabagi-damak thabak chatharingai masak maming khangdaba khara laklaga thabak asi hobadagi sugadabani semjinba yaroi haina thinglakpadagi thabak asi leplaga lairakibani Hairoki Club Organization amadi miyamgi matengna lambi asi yamna fajana sukhibani marak asida YouTube channel asina mari leinaba department gi engineer amata tanadana contractor bu miyamda lana uhanaba honarakpasi yamna
laibak thiba amani lambi asi sembagi work order natraga contractor gi maikeida asoiba leiramlabasu mari leinaba department gi engineer singa tanaraga achumaran khangna phongdok lamlabadi thagalamgadabani maram aduna YouTube channel asina athoba matamda hiram asigi matangda sengdorakadabani karigumba sengdorakdaba tarabadi logi matek lauragani Bangladesh da pangthokadoriba mikhal asida mirep oiriba aduga anti-Indian amasung jihadi political activist ama oiriba Sharif Osman Hadi sakhangdaba singna nongmaina kaplamba thawdokta laikidabaga mari lainana Bangladesh ki Hindu singi mathakta Muslim singna target tawbagi chang leptana hengalagli thawdok adugi manung channa Muslim protester sing aduna Dipu Chandra Das koba sahi kuntre rom suraba miyoi ama phuduna hatkre thawdok aduga mari lainana Bangladesh ki interim government asigi chief advisor Muhammad Yunus na phongdokhibada mihat aduga mari lainana repeat action battalion na chenaba miyoi taret phagat pangamkhre pharaba miyoi sing adudi MD Limon Sarkar sahi 34 MD Tarek Hossain sahi 34 MD Malik Mia sahi kun Ishaq Ali sahi 38 Lizum Udin sahi kun Alingur Hossain sahi 39 amasung MD Niraj Hossain sahi 46 kawi chief advisor asigi maikeidagi Bangladesh ta hojik chathariba hingsa gi thawdok sing adu akanba mongda condemn tawraduna citizen singna hingsa thadoknaba appeal tawkhre Bangladesh ta hojik oiriba phibam asiga mari lainana UN Human Rights ki chief Volkanana yamna ganna yaningdaba phongdokre hingsa amasung laman khumbagi thawdokna hena ungkhatnaba amasung napak tanarakpagi maram oigani maram aduna Bangladesh ki mari lainaba authority singna Sharif Osman Hadi sakangnaba singna nongmaina kaptuna hatlam khibagi thawdok adugi matangda misang mikhai naidaba amasung yamna transparent leiba investigation ama chathabaga loinana journalist singda attack tawba yauna Hindu mihat mipun chathabagi thawngsing chatharibadu kudakta lephanaba honhagadabani mathang sahi 2016 ki February da lebak aduda pangthokadoriba mikhal aduga mari lainana freedom of expression asi ningthina protect tawgadabani haina United Nations Human Rights ki chief asigi maikeidagi Bangladesh ta akanba wafam thamkhre Myanmar da military junta ana Rohingya gi community singi mayok da pak sana genocide chathariba asigi matangda mathang sahi 2013 ki January da International Court of Justice na public hearing chathanaba matam lekhre UN top court asigi maikaidagi Myanmar na Rohingya Muslim singi mathakta genocide chathai hairabasu military junta gi maikaidagi di masida yamna kanna yaningdaba phungdorakli top court asina Myanmar gi genocide asiga mari lainana mathang sahi 2013 ki January 13 kun phawa hearing asi chathagadori mamangda manadaba mawongda International Court of Justice ki maikaidagi public hearing asigi manungda numit humni chupna witnessing jaban tagani Myanmar da military junta na Rohingya singi matakta chathaba genocide ki thawdok kaya asina maram oiraga lebak aduda leiramba Rohingya Laktaret lising nipunithoi thangnaba lebakta lanjenakre witness singi report matung inna Myanmar da Rohingya sing asi tamthina hatpa rape tawba amasung khul tumna mai thabagi thawong kaya chathai hairi English ani kuntaret ki mamangdagi hauna Myanmar gi Rohingya kaya military junta gi miot minai maram aduga lebak aduda thadoktuna chenkhibagi thawdok sing kaya laikre baru oina Rohingya sing asi yumthangnaba Bangladesh ta chensinduna changjapam lobana ayamani Myanmar ga lonariba Bangladesh ki Cox Bazar da leiriba malemgi khwaidigi chawba refugee camp asida Rohingya lakh 10 gi mathakta leiri camp asida leiriba refugee ayamba yamna wana leli adubu refugee khara amadi local body singda atopa lebak sing chatnanaba honabada sikhibagi thawdok kyasu leire hairi Fayengi yum amada social media da bud thokle haina phongdokiba wafamda arambai tengolgi luchingpurel korongan ba khuman amadi PRO Robin Mangang khwarakpamna asumna update pirakli Fayengi bud oirabasu madu yamna ngoksinaba makhut masa yamna lengba bud oire waraktaba yararoi haina phongdokpaga loinana PRO Robin Mangang khwarakpamna asumna muhairi Fayengda ai chacharure haujikmaki haidokpa nungaitaba yamna chingnaba source amadi aina phangjare ahing lekpa yauriba unit 45 ki commander da phajana sinajaram le haina asumna update piri Salai Group ki managing director N Samarjit N Biswajit A Dipananda E Brajendo T Tikendragi Yumdagi Enforcement Directorate na atangba makhagi gari sing yauna lupa karor 10 romgi lanthum phagatkhre official source amagi matung inna ED Imphal sub zone na tongan ba mafam manga da CRPF ki personnel kunthra ga loinana thiba humbagi thabak chathabada Honda Elevate Tata Harrier Maruti Baleno
ꯐꯥꯒꯠꯈꯤꯕꯒ ꯂꯣꯏꯅꯅ ꯂꯨꯄꯥ ꯀꯔꯣꯔ 10 ꯔꯣꯝꯒꯤ ꯂꯟ-ꯊꯨꯝ ꯐꯥꯒꯠꯄ ꯉꯝꯈꯤꯕꯅꯤ꯫ ꯁꯂꯥꯏ ꯒ꯭ꯔꯨꯞ ꯑꯣꯐ ꯀꯝꯄꯅꯤꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯣꯄꯔꯦꯁꯟꯒ ꯃꯔꯤ ꯂꯩꯅꯅ ꯃꯔꯨꯑꯣꯏꯕ ꯗꯦꯇꯥ ꯌꯥꯎꯕ ꯃꯣꯕꯥꯏꯜ ꯐꯣꯟ 5 ꯑꯃꯗꯤ ꯑꯇꯩ ꯃꯔꯨꯑꯣꯏꯕ ꯆꯦ-ꯆꯥꯡ ꯀꯌꯥꯁꯨ ꯐꯥꯒꯠꯄ ꯉꯝꯈꯤ꯫ ꯁꯂꯥꯏ ꯒ꯭ꯔꯨꯞ ꯑꯣꯐ ꯀꯝꯄꯅꯤꯅ ꯂꯥꯏꯁꯦꯟꯁ ꯌꯥꯎꯅ ꯃꯤꯌꯥꯝꯗꯒꯤ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯑꯃ ꯈꯣꯝꯒꯠꯂꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯤꯌꯥꯝꯗꯒꯤ ꯈꯣꯝꯒꯠꯂꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯍꯥꯏꯔꯤꯕ ꯁꯂꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯁꯥꯒꯤ ꯕꯦꯡꯛ ꯑꯦꯀꯥꯎꯟꯗ ꯍꯥꯞꯆꯤꯜꯂꯝꯕ ꯊꯦꯡꯅꯈꯤ꯫ ꯁꯂꯥꯏ ꯒ꯭ꯔꯨꯞꯅ ꯆꯍꯤꯒꯤ ꯑꯣꯏꯅ ꯆꯥꯗ 36ꯀꯤ ꯆꯥꯡꯗ ꯀꯥꯟꯅꯕ ꯐꯪꯒꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯗ ꯅꯝꯊꯥꯛ ꯇꯧꯈꯤ꯫ ꯂꯝꯐꯦꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯏꯟꯗꯤꯌꯟ ꯄꯦꯅꯥꯜ ꯀꯣꯗ 1860ꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁꯦꯛꯁꯟꯁꯤꯡꯒꯤ ꯃꯈꯥꯗ ꯂꯧꯈꯠꯄ FIR ꯑꯃꯒ ꯃꯔꯤ ꯂꯩꯅꯅ EDꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯑꯗꯨ ꯆꯠꯊꯈꯤꯕꯅꯤ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯕꯣꯔꯗꯔ ꯃꯦꯅꯦꯖꯃꯦꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯥꯛꯇꯔ ꯔꯥꯖꯦꯟꯗ꯭ꯔ ꯀꯨꯃꯥꯔꯅ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯀꯛꯊꯠꯈꯤꯕꯒꯤ ꯊꯧꯗꯣꯛ ꯌꯦꯡꯁꯤꯟꯅꯕ ꯉꯔꯥꯡ ꯃꯅꯤꯄꯨꯔꯗ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯣꯔꯦꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯒꯤ ꯃꯐꯝ ꯑꯅꯤꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯇꯝꯗ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯀꯛꯊꯠꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯟꯅꯕ ꯂꯥꯛꯈꯤꯕꯅꯤ꯫ ꯔꯥꯖꯦꯟꯗ꯭ꯔ ꯀꯨꯃꯥꯔ ꯉꯔꯥꯡ ꯏꯝꯐꯥꯜꯗ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯃꯣꯔꯦꯒꯤꯗꯃꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯔꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯕꯣꯔꯗꯔ ꯄꯤꯂꯔ ꯅꯝꯕꯔ 77 ꯃꯅꯥꯛꯇ ꯂꯩꯕ ꯑꯁꯥꯝ ꯔꯥꯏꯐꯜ ꯀꯦꯝꯞ ꯃꯅꯥꯛꯇ ꯌꯨꯡꯕ ꯕꯣꯔꯗꯔ ꯄꯤꯂꯔꯒꯤ ꯌꯣꯠ ꯃꯈꯣꯡ ꯀꯛꯊꯠꯈꯤꯕ ꯑꯃꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯆꯠꯊꯔꯤꯕ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡꯒꯤ ꯊꯕꯛꯁꯤꯡ ꯌꯦꯡꯁꯤꯟꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯅ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯄꯤꯂꯔ 67 ꯑꯃꯁꯨꯡ 68ꯀ ꯂꯣꯟꯅꯕ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯃꯣꯜꯆꯥꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯆꯥꯡꯄꯣꯏ ꯚꯤꯂꯦꯖꯀꯤ ꯑꯦꯔꯤꯌꯥꯗ ꯃꯈꯣꯡ ꯌꯨꯡꯕ ꯂꯣꯏꯔꯕ ꯐꯦꯟꯁꯤꯡꯒꯤ ꯁꯔꯨꯛꯇꯒꯤ ꯃꯤꯇꯔ 150ꯗꯒꯤ 200 ꯔꯣꯝꯒꯤ ꯁꯔꯨꯛ ꯀꯛꯊꯠꯂꯝꯕ ꯑꯗꯨꯁꯨ ꯌꯦꯡꯁꯤꯟꯒꯅꯤ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯊꯥ ꯑꯁꯤꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯄꯤꯂꯔ ꯅꯝꯕꯔ 67 ꯑꯃꯁꯨꯡ 68ꯀꯤ ꯂꯣꯟꯅꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯤꯕ ꯆꯥꯡꯄꯣꯏ ꯚꯤꯂꯦꯖꯀꯤ ꯑꯦꯔꯤꯌꯥꯗ ꯐꯦꯟꯁꯤꯡ ꯀꯛꯊꯠꯂꯝꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯣꯜꯆꯣꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯄ ꯂꯩꯈ꯭ꯔꯕꯅꯤ꯫ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯦꯗꯤꯌꯥꯁꯤꯡꯗ ꯌꯥꯎꯅꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯐꯝ ꯑꯗꯨꯗ ꯍꯥꯟꯅ ꯉꯥꯛ ꯁꯦꯜꯂꯝꯕ 18 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯃꯊꯛꯇ BSF-ꯀꯤ ꯑꯍꯦꯟꯕ ꯄꯔꯁꯣꯅꯦꯜꯁꯤꯡ ꯗꯤꯄ꯭ꯂꯣꯏ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯃꯛꯄꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯀꯛꯊꯠꯂꯝꯂꯤꯕ ꯐꯦꯟꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯌꯨꯡꯈꯠꯄ ꯂꯩꯇ꯭ꯔꯤ ꯍꯥꯏꯔꯤ꯫ ꯏꯝꯐꯥꯜ-ꯖꯤꯔꯤꯕꯥꯝ ꯔꯦꯜꯋꯦ ꯂꯥꯏꯟ ꯑꯁꯤ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯨꯄꯨꯜ ꯐꯥꯎꯕ ꯃꯥꯏ ꯄꯥꯛꯅ ꯌꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯇꯨꯄꯨꯜꯗꯒꯤ ꯏꯝꯐꯥꯜ ꯌꯧꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯄꯥꯏꯈꯠꯅꯕꯒꯤꯗꯃꯛꯇ ꯍꯤꯟꯗꯨꯁꯇꯥꯟ ꯀꯟꯁꯇ꯭ꯔꯛꯁꯟ ꯀꯝꯄꯅꯤ ꯂꯤꯃꯤꯇꯦꯗꯀ ꯂꯣꯏꯅꯅ ꯀꯝꯄꯅꯤ ꯑꯁꯤꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯤꯕ BCCL ꯑꯃꯁꯨꯡ KVꯒ ꯄꯨꯟꯗꯨꯅ ꯅꯣꯔꯊ ꯐ꯭ꯔꯟꯇꯤꯌꯔ ꯔꯦꯜꯋꯦ ꯒꯤ ꯑꯣꯏꯕ ꯂꯨꯄꯥ ꯀꯔꯣꯔ 901 ꯀꯟꯇ꯭ꯔꯦꯛ ꯁꯥꯏꯟ ꯇꯧꯅꯔꯦ ꯍꯥꯏꯅ ꯉꯔꯥꯡ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ICC ꯌꯥꯎꯅ ꯅꯧꯅ ꯄꯥꯏꯈꯠꯀꯗꯧꯔꯤꯕ ꯇꯨꯄꯨꯜ ꯏꯝꯐꯥꯜ ꯔꯦꯜꯋꯦ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯇꯔꯅꯦꯜ ꯅꯝꯕꯔ 28 ꯌꯥꯎꯅ ꯑꯅꯧꯕ ꯕ꯭ꯔꯣꯛ ꯒꯦꯖ ꯔꯦꯜꯋꯦ ꯂꯥꯏꯟ ꯑꯃꯗꯤ ꯃꯁꯤꯒ ꯐꯥꯎꯅꯅꯕ ꯂꯤꯡꯛ ꯔꯣꯗꯁꯤꯡ ꯁꯦꯝꯕꯒꯤ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛꯁꯤꯡ ꯌꯥꯎꯔꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛ ꯀꯨꯀꯤ-ꯖꯣꯕꯨ ꯑꯣꯏꯔꯕꯁꯨ ꯏꯝꯐꯥꯜꯗ ꯂꯥꯛꯄꯗ ꯑꯣꯄꯟ ꯑꯣꯏꯔꯦ꯫ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯣꯛꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯇꯅ ꯂꯥꯛꯆꯕ ꯌꯥꯔꯦ꯫ ꯃꯈꯣꯏꯅ ꯏꯝꯐꯥꯜꯗ ꯆꯪꯊꯣꯛ-ꯆꯪꯁꯤꯟ ꯇꯧꯗ꯭ꯔꯤꯕ ꯑꯁꯤꯗꯤ ꯃꯩꯇꯩꯅ ꯊꯤꯡꯕ ꯅꯠꯇꯦ, ꯃꯈꯣꯏ ꯃꯁꯥꯅ ꯊꯤꯡꯖꯕꯅꯤ ꯍꯥꯏꯅ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯣꯀꯣꯃꯤꯒꯤ ꯀꯟꯚꯦꯅꯔ ꯈꯣꯔꯥꯏꯖꯝ ꯑꯊꯧꯕꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯅ ꯍꯥꯏꯕꯗ ꯏꯝꯐꯥꯜ ꯑꯣꯄꯟ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ ꯊꯥꯗꯧꯒꯤ ꯂꯨꯆꯤꯡꯕ ꯃꯥꯏꯀꯦꯜ ꯂꯝꯖꯥꯊꯥꯡꯅ ꯂꯨꯆꯤꯡꯕ ꯀꯥꯡꯕꯨ ꯑꯃꯅ ꯏꯝꯐꯥꯜꯗ ꯂꯥꯛꯄꯗ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯒꯤ ꯃꯃꯥꯡꯗꯒꯤ ꯑꯗꯨꯝ ꯍꯥꯏꯗꯨꯅꯇ ꯂꯥꯛꯂꯕ ꯋꯥꯐꯝꯅꯤ꯫ ꯏꯝꯐꯥꯜꯗ ꯇꯝꯊꯤꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯍꯥꯏꯔꯒ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯆꯤꯟ ꯀꯨꯀꯤ-ꯖꯣ, ꯖꯧꯃꯤ-ꯃꯥꯔ ꯑꯃꯗꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯏꯊꯤꯅꯤꯛ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝꯁꯤꯡꯗꯤ ꯅꯤꯡꯊꯤꯖꯅ ꯈꯪꯏ꯫ ꯑꯩꯈꯣꯏ ꯃꯁꯦꯜ ꯈꯥꯏꯗꯣꯛꯅꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯨ ꯃꯈꯣꯏꯗ ꯑꯗꯨꯃꯛ ꯂꯩ꯫ ꯑꯗꯨꯕꯨ ꯃꯊꯛꯇ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯐꯣꯔꯁꯁꯤꯡ ꯍꯥꯏꯕꯗꯤ ꯁꯦꯄꯔꯦꯇꯤꯁ ꯑꯦꯖꯦꯟꯗꯥ ꯄꯨꯔꯒ ꯆꯠꯂꯤꯕ ꯃꯈꯣꯏꯅ ꯅꯝꯊꯕꯤꯔꯒ ꯊꯝꯕꯅꯤ꯫ ꯍꯟꯗꯛꯇꯁꯨ ꯃꯣꯔꯦꯒꯤ ꯍꯥꯟꯅꯒꯤ ADC ꯑꯣꯏꯔꯝꯕ ꯃꯤꯑꯣꯏ ꯑꯃ ꯀꯥꯡꯄꯣꯛꯄꯤꯗ ꯂꯩꯈꯤꯗꯦ꯫ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯀꯥꯡꯄꯣꯛꯄꯤꯗꯒꯤ ꯏꯝꯐꯥꯜ ꯐꯥꯎꯔꯒ ꯃꯣꯔꯦꯗ ꯄꯨꯅꯕ ꯄꯥꯎ ꯄꯤꯔꯛꯈꯤ꯫ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯆꯠꯄꯤꯌꯨ, ꯅꯁꯥꯒꯤ ꯅꯔꯝꯅꯤ ꯍꯥꯏꯅ ꯀꯣꯀꯣꯃꯤꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯛꯆꯥꯡ ꯑꯗꯨ ꯏꯝꯐꯥꯜ ꯐꯥꯎꯔꯒ ꯄꯨꯔꯛꯈꯤꯗꯦ꯫ ꯃꯗꯨ ꯀꯣꯇꯨꯅ ꯂꯩꯈꯤꯗꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯑꯊꯤꯡꯕ ꯄꯤꯕꯗꯒꯤꯅꯤ꯫ ꯏꯝꯐꯥꯜꯗ ꯆꯠꯀꯗꯧꯔꯤꯕꯁꯤ ꯅꯈꯣꯏ 12-13 ꯍꯥꯠꯄꯤꯈꯤꯒꯅꯤ ꯍꯥꯏꯅ ꯇꯝꯊꯤꯅ ꯀꯤꯍꯟꯈꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯏꯝꯐꯥꯜ ꯐꯥꯎꯔꯒ ꯂꯥꯛꯈꯤꯗꯦ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯄꯗ ꯑꯩꯈꯣꯏꯅ ꯀꯔꯤꯃꯠꯇ ꯇꯧꯔꯔꯣꯏ ꯍꯥꯏꯔꯕ ꯐꯥꯎꯕ ꯀꯣꯇꯨꯅ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ
ꯆꯠꯍꯟꯗꯅꯕ ꯀꯨꯀꯤ ꯖꯣꯒꯤ ꯐꯨꯔꯨꯞꯁꯤꯡꯕꯨ ꯑꯊꯤꯡꯕ ꯄꯤꯕꯅꯤ ꯏꯝꯐꯥꯜꯗ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯆꯠꯂꯨꯔꯒꯗꯤ ꯃꯈꯣꯏꯒꯤ ꯑꯦꯖꯦꯟꯗꯥ ꯀꯥꯏꯔꯒꯅꯤ ꯍꯥꯏꯅ ꯀꯣꯇꯨꯅ ꯈꯟꯈꯤꯕꯒꯤꯅꯤ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯗ ꯏꯟꯇꯔꯅꯦꯠꯂꯤ ꯗꯤꯁꯄ꯭ꯂꯦꯁ ꯄꯔꯁꯟ 60,000 ꯔꯣꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ 90,000 ꯔꯣꯝꯗꯤ ꯀꯨꯀꯤ ꯖꯧꯃꯤ ꯃꯥꯔꯅꯆꯤꯡꯕꯁꯤꯡꯅꯤ ꯑꯗꯨꯒ ꯃꯩꯇꯩꯁꯤꯡꯒꯤꯗꯤ 10,000 ꯔꯣꯝꯇꯅꯤ ꯃꯈꯣꯏꯒꯤ IDBꯁꯤꯡꯅ ꯂꯦꯜꯂꯤꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯗꯨꯒꯤꯗꯃꯛ ꯀꯨꯀꯤ ꯁꯨꯄꯔꯃꯦꯁꯤꯁꯤꯡꯅ ꯀꯔꯤꯃꯇ ꯋꯥꯕꯤꯗꯦ ꯑꯣꯏꯔꯣꯏꯗꯕ ꯗꯤꯃꯥꯟꯗ ꯃꯤꯌꯥꯝꯗ ꯊꯥꯖꯕ ꯄꯤꯔꯒ ꯏꯔꯥꯡ ꯁꯥꯒꯠꯅꯕ ꯍꯣꯠꯅꯩ ꯍꯥꯏꯅꯁꯨ ꯃꯔꯥꯜ ꯁꯤꯈꯤ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯄꯥꯂꯦꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯃꯣꯜꯅꯣꯝ ꯀꯨꯀꯤ ꯚꯤꯂꯦꯖꯇ ꯉꯔꯥꯡ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯃꯤꯅꯤꯠ 95 ꯔꯣꯝ ꯆꯠꯄꯗ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯕꯣꯝ ꯑꯃ ꯄꯣꯈꯥꯏꯔꯛꯄꯗꯒꯤ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎ ꯌꯥꯎꯅ ꯑꯉꯥꯡ 3 ꯁꯣꯛꯇꯨꯅ ꯂꯥꯏꯀꯟꯅꯈ꯭ꯔꯦ ꯊꯥꯖꯕ ꯌꯥꯕ ꯃꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯄꯣꯈꯥꯏꯈꯤꯕ ꯕꯣꯝ ꯑꯗꯨ 2-inch ꯃꯣꯇꯥꯔꯒꯤ ꯁꯦꯜ ꯑꯣꯏꯒꯅꯤ ꯕꯣꯝ ꯄꯣꯈꯥꯏꯐꯝ ꯑꯗꯨꯗꯒꯤ 2-inch ꯃꯣꯇꯥꯔꯒꯤ ꯃꯆꯥꯛꯁꯤꯡ ꯐꯪꯕ ꯉꯝꯈꯤ ꯀꯝꯗꯧꯅ ꯕꯣꯝ ꯑꯗꯨ ꯄꯣꯈꯥꯏꯔꯛꯄꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯆꯞ ꯆꯥꯕ ꯄꯥꯎ ꯑꯃꯠꯇ ꯐꯪꯕ ꯉꯝꯗꯦ ꯑꯗꯨꯃꯛꯄꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯕꯣꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯁꯥꯟꯅꯔꯨꯕꯗꯒꯤ ꯄꯣꯈꯥꯏꯔꯛꯄ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯊꯥꯖꯅꯔꯤ ꯁꯣꯛꯂꯕ ꯑꯉꯥꯡ 3 ꯑꯗꯨ 26 ꯁꯦꯛꯇꯔ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯥꯡꯕꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯇꯨꯅ ꯄꯂꯦꯜꯗ ꯂꯩꯕ ꯃꯈꯣꯏꯒꯤ ꯁꯦꯛꯇꯔꯒꯤ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯂꯥꯌꯦꯡꯂꯤ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯁꯣꯛꯂꯕ ꯑꯉꯥꯡ 3 ꯑꯗꯨꯗꯤ ꯍꯣꯝꯒꯥꯝꯍꯧ ꯕꯥꯏꯇꯦ ꯆꯍꯤ 10 ꯑꯄꯣꯛꯄꯒꯤ ꯃꯤꯡ ꯗꯥꯎꯊꯥꯡꯂꯦꯟ ꯕꯥꯏꯇꯦ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯖꯝꯒꯨꯟꯁꯩ ꯕꯥꯏꯇꯦ ꯆꯍꯤ 9 ꯑꯄꯣꯛꯄꯒꯤ ꯃꯤꯡ ꯗꯥꯎꯊꯥꯂꯦꯟ ꯕꯥꯏꯇꯦ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯑꯁꯣꯛꯄ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯉꯝꯒꯨꯟ ꯃꯥꯡ ꯍꯥꯎꯀꯤꯞ ꯆꯍꯤ 9 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯍꯥꯎꯈꯣꯂꯦꯟ ꯍꯥꯎꯀꯤꯞ ꯀꯧꯏ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯑꯃꯒꯤ ꯐꯤꯕꯝ ꯂꯨꯅ ꯂꯩꯔꯤ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯃꯣꯜꯅꯣꯏ ꯚꯤꯂꯦꯖꯗꯒꯤꯅꯤ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯔꯛꯄꯗ MLA ꯂꯦꯆꯃꯥꯡ ꯍꯥꯎꯀꯤꯞꯅ ꯊꯤꯡꯀꯣ ꯍꯦꯡꯂꯦꯞ ꯔꯣꯗꯀꯤ ꯐꯤꯕꯝ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯊꯤꯡꯀꯣ ꯍꯦꯡꯂꯦꯞ ꯔꯣꯗꯀꯤ ꯐꯤꯕꯝ ꯍꯦꯡꯂꯦꯞ ꯀꯦꯟꯗ꯭ꯔꯒꯤ MLA ꯂꯦꯆꯃꯥꯡ ꯍꯥꯎꯀꯤꯞꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯚꯥꯔꯠꯀꯤ ꯏꯟꯐ꯭ꯔꯥ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗꯅ ꯁꯦꯝꯒꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤꯒꯤ ꯌꯦꯡꯁꯤꯟ ꯈꯣꯡꯆꯠ ꯑꯗꯨꯗ ꯀꯪꯕꯥꯏ ꯑꯃꯁꯨꯡ ꯍꯦꯡꯂꯦꯞꯀꯤ SDO ꯃꯥꯡꯃꯤꯟꯊꯥꯡ ꯒꯥꯡꯇꯦ BIPLꯒꯤ ꯄ꯭ꯔꯣꯖꯦꯛ ꯃꯦꯅꯦꯖꯔ ꯔꯟꯖꯤꯠ ꯑꯃꯁꯨꯡ ꯁꯥꯏꯠ ꯏꯟꯖꯤꯅꯤꯌꯔ ꯁꯥꯎꯒꯠꯇ ꯗꯠꯇ ꯌꯥꯎꯅ ꯍꯦꯡꯂꯦꯞ ꯁꯕ ꯗꯤꯚꯤꯖꯟ ꯆꯤꯞ ꯑꯦꯁꯣꯁꯤꯌꯦꯁꯟ ꯀꯨꯀꯤ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯍꯦꯡꯂꯦꯞꯀꯤ ꯃꯤꯍꯨꯠꯁꯤꯡꯁꯨ ꯌꯥꯎꯈꯤ ꯅꯣꯔꯊ ꯏꯁꯇꯔꯟ ꯀꯥꯎꯟꯁꯤꯜꯒꯤ ꯃꯈꯥꯗ ꯄꯥꯏꯈꯠꯂꯤꯕ ꯀꯤꯂꯣꯃꯤꯇꯔ 32 ꯔꯣꯝ ꯁꯥꯡꯕ ꯂꯝꯕꯤ ꯑꯁꯤ ꯍꯦꯡꯂꯦꯞ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯃꯔꯨꯑꯣꯏꯕ ꯂꯝꯕꯤ ꯑꯣꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯅ ꯁꯦꯝꯅꯕ ꯂꯣꯏꯅꯅ ꯀꯝꯄꯅꯤꯅ ꯂꯧꯔꯒꯅꯤ ꯍꯥꯏꯅ ꯇꯥꯈꯤꯕ ꯃꯇꯝꯗꯒꯤ ꯃꯅꯨꯡ ꯁꯦꯝꯕ ꯂꯣꯏꯁꯤꯟꯕ MLAꯁꯤꯡꯅ ꯄꯥꯎꯇꯥꯛ ꯄꯤꯈꯤ ꯇꯨꯡꯗ MLA ꯑꯁꯤꯅ ꯍꯦꯡꯂꯦꯞꯇ ꯆꯠꯇꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯒ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯀꯌꯥ ꯁꯥꯈꯤ ꯑꯃꯗꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯃꯇꯥꯡꯗ ꯊꯕꯛ ꯀꯌꯥ ꯄꯥꯏꯈꯠꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯄꯤꯈꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯅꯤꯡꯊꯝꯊꯥꯒꯤ ꯑꯏꯪꯕ ꯇꯞꯅ ꯇꯞꯅ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯏꯝꯐꯥꯜꯗ ꯏꯪꯕꯒꯤ ꯆꯥꯡ ꯁꯦꯜꯁꯤꯌꯁ ꯗꯤꯒ꯭ꯔꯤ 7 ꯌꯧꯅ ꯏꯪꯂꯦ ꯏꯟꯗꯤꯌꯟ ꯃꯦꯇ꯭ꯔꯣꯂꯣꯖꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠ ꯏꯝꯐꯥꯜ ꯁꯦꯟꯇꯔꯒꯤ ꯋꯦꯗꯔ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛ 9ꯗ ꯂꯩꯆꯤꯜ ꯀꯨꯡꯅ ꯊꯥꯈꯤ ꯂꯩꯆꯤꯜ ꯀꯨꯡꯅ ꯊꯥꯈꯤꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯑꯗꯨꯗꯤ ꯏꯝꯐꯥꯜ ꯋꯦꯁ ꯏꯝꯐꯥꯜ ꯏꯁ ꯊꯧꯕꯥꯜ ꯀꯛꯆꯤꯡ ꯕꯤꯁꯅꯨꯄꯨꯔ ꯆꯨꯔꯆꯥꯟꯄꯨꯔ ꯐꯦꯔꯖꯣꯜ ꯎꯈ꯭ꯔꯨꯜ ꯑꯃꯁꯨꯡ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯅꯤ ꯂꯩꯆꯤꯜ ꯀꯨꯡꯅ ꯊꯥꯕꯒꯤ ꯐꯤꯚꯝ ꯑꯁꯤ ꯂꯥꯛꯀꯗꯧꯔꯤꯕ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯑꯁꯤꯗꯁꯨ ꯊꯣꯏꯅ ꯑꯍꯣꯡꯕ ꯂꯩꯔꯣꯏ ꯍꯥꯏꯔꯤ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯁ꯭ꯇꯦꯠꯁꯤꯡ ꯌꯥꯎꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯏꯪꯕ ꯑꯃꯁꯨꯡ ꯂꯩꯆꯤꯜ ꯀꯨꯡꯅ ꯊꯥꯕꯒꯤ ꯆꯥꯡ ꯑꯁꯤ ꯂꯥꯛꯂꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯍꯦꯟꯒꯠꯅ ꯊꯥꯔꯛꯄ ꯌꯥꯕꯒꯤ ꯆꯥꯡ ꯋꯥꯡꯅ ꯂꯩ ꯍꯥꯏꯔꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯛꯄꯗ ꯃꯍꯥꯛꯀꯤ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯑꯗꯨꯕꯨ ꯌꯦꯛꯅꯕ ꯑꯃ ꯑꯣꯏꯅ ꯂꯧꯔꯒꯗꯤ ꯂꯝꯗꯝ ꯑꯁꯤ ꯀꯩꯗꯧꯉꯩꯗꯁꯨ ꯏꯪ ꯆꯤꯛꯄ ꯄꯨꯔꯛꯄ ꯉꯝꯂꯣꯏ ꯊꯧꯗꯣꯛ ꯃꯆꯥ ꯃꯆꯥꯁꯤꯡ ꯊꯣꯛꯂꯛꯄꯗ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯍꯨꯟꯅ ꯉꯥꯡꯅꯗꯨꯅ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯄꯥꯝꯂꯤꯕ ꯁꯥꯟꯇꯤ ꯍꯥꯏꯕꯗꯨ ꯀꯩꯗꯧꯉꯩꯗꯁꯨ ꯄꯨꯔꯛꯄ ꯉꯝꯂꯣꯏ ꯍꯥꯏꯅ ꯅꯝꯗꯨꯂꯣꯡ ꯌꯨꯊ ꯀ꯭ꯂꯕꯀꯤ ꯁꯤꯜꯚꯔ ꯖꯨꯕ꯭ꯂꯤꯒꯤ ꯊꯧꯔꯝꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯋꯥꯡꯈꯩ ꯀꯦꯟꯗ꯭ꯔꯒꯤ MLA ꯊꯥꯡꯖꯝ ꯑꯔꯨꯟ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯍꯥꯛꯅ ꯍꯥꯏ ꯀꯅꯥꯒꯨꯝꯕ ꯖꯥꯇꯤ ꯐꯨꯔꯨꯞ ꯑꯃꯒꯤ ꯃꯤꯑꯣꯏ ꯈꯔ ꯁꯤꯕ ꯅꯥꯕ ꯌꯥꯎꯔꯛꯄꯗ ꯑꯇꯣꯞꯄ ꯀꯥꯡꯂꯨꯞꯁꯤꯡꯅ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯄꯥꯡꯊꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯃꯁꯨꯡ ꯀꯔꯦꯝ ꯀꯊꯥꯏ ꯇꯧꯕ ꯋꯥꯔꯣꯜ ꯀꯌꯥ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯄ ꯌꯥꯎꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯅꯤ ꯃꯤ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯛꯄꯗ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯖꯥꯇꯤ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯄꯨ ꯀꯣꯟꯁꯤꯟꯗꯨꯅ ꯆꯩ ꯉꯥꯡꯕ ꯇꯧꯕꯁꯤ ꯊꯥꯗꯣꯛꯄ ꯆꯨꯝꯒꯅꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯁꯤꯡ ꯑꯁꯤ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯛꯈꯤꯕ ꯉꯥꯛꯇꯅꯤ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯊꯧꯍꯤꯟꯁꯤꯟꯗꯒꯤ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯌꯦꯛꯅꯕꯗꯧꯅ ꯎꯔꯛꯂꯤꯕꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯄꯨꯝꯅꯃꯛꯅ ꯋꯥꯈꯜ ꯑꯁꯤ ꯇꯥꯃꯤꯟꯅꯗꯨꯅ ꯑꯩꯈꯣꯏ
ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯍꯥꯟꯅꯒꯨꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯕ ꯆꯨꯝꯒꯅꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯖꯥꯇꯤ ꯐꯨꯔꯨꯞ ꯀꯌꯥꯅ ꯈꯨꯟꯗꯥꯔꯤꯕ ꯐꯖꯔꯕ ꯁ꯭ꯇꯦꯠ ꯑꯃꯅꯤ ꯃꯤꯑꯣꯏ ꯈꯔꯅ ꯐꯠꯇꯕ ꯇꯧꯔꯕꯁꯨ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇꯅꯤ ꯑꯩꯈꯣꯏ ꯌꯦꯛꯅꯕ ꯑꯃꯠꯇ ꯅꯠꯇꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯕ ꯀꯥꯟꯗꯗ ꯂꯝꯗꯝ ꯑꯁꯤꯗ ꯁꯥꯟꯇꯤ ꯑꯃꯁꯨꯡ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯕꯝ ꯄꯨꯔꯛꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯑꯔꯣꯏꯕ ꯄꯥꯎꯗ ꯃꯍꯧꯁꯥꯒꯤ ꯈꯜ ꯀꯥꯏꯊꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯗ ꯄꯤꯔꯛꯂꯤꯕ ꯆꯩꯊꯦꯡꯁꯤꯡ ꯑꯁꯤ ꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯍꯥꯌꯔ ꯂꯔꯅꯤꯡꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡ ꯑꯃꯁꯨꯡ ꯔꯤꯁꯔꯆꯀꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ ꯆꯩꯊꯦꯡꯁꯤꯡ ꯑꯁꯤ ꯁꯥꯏꯟꯁ ꯑꯃꯁꯨꯡ ꯏꯅꯣꯚꯦꯁꯟ ꯈꯛꯇꯅ ꯆꯞ ꯆꯥꯅ ꯊꯦꯡꯅꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯉꯁꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯅꯤꯄꯨꯔ ꯁꯥꯏꯟꯁ ꯑꯦꯟड ꯇꯦꯛꯅꯣꯂꯣꯖꯤ ꯑꯃꯁꯨꯡ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯠ and Climate Change Sinduna Manipur University ki Auditorium Hall da pangthokkiba Manipur Science Congress hodokpagi thoramda Governor Ajay Kumar Bhalana phongdokre Governor na makatan haibada lebak asigi sports ki house ni haina khangnariba Manipur asi science ki lamdasu mangjil thana research chathariba state amani haibadu malemda mayek sengna khanganba mathok tai science haibasi loksing tanba khakta nate masidi aikoi gi tunglamchat sarphana thamnabagi damakta amadi matam matamgi matung inna miyoiba khunaida perakliba singnaba kaya saithingsing asi maipakna mayong yanabagi thodang amasuni Manipur asi masagi top topa ecosystem amasung lairiba wetland sing asi yamna singthaningai oiba mafam amani loinana mausagi top topa biodiversity leijaba amasung ningthijaba mafam ama oibata natana malemgi mafam amatada phangdaba tanglaba sangai hariba sa asigi laifam oiribani adubu ngasi malemda honglakliba aing asagi phibam amasung kaitharakliba kaya asida ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯔꯤꯁꯣꯔꯁꯁꯤꯡ ꯑꯁꯤ ꯅꯤꯡꯊꯤꯖꯅ ꯁꯤꯖꯤꯟꯅꯕ ꯑꯃꯁꯨꯡ ꯀꯟꯖꯔꯕ ꯇꯧꯗꯨꯅ ꯊꯝꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯃꯍꯧꯁꯥꯒꯤ ꯈꯜ ꯀꯥꯏꯊꯔꯛꯄꯅ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯗ ꯄꯤꯔꯛꯂꯤꯕ ꯁꯥꯐꯨꯁꯤꯡ ꯑꯁꯤ ꯊꯦꯡꯅꯕꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ High Learning Institution amadi research ki achouba thodang lei loinana hiramasi gi matangda khanghairaba amasung research tawba scientist kaya ama mathau tari haukiba sahi kaya gi mamangdagi lebak asina science ki lamda ahenba miying changduna singthaningai oiba thabak kaya ama leptana paikhatli Indiana science ki lamda leptana honarakiba kaya aduna ngasidi Chandrayaan 3 mission amadi lebak asigi ihan hanba solar observatory Orbitia L1 maipakna launch tawba ngamkre science ki lamda lebak asida changsiliba mission asida northeast region da maruoina Manipur da su achouba mafam ama kalibani state asida leiriba inakhulaba biodiversity top topa agroclimate condition amadi mapan naidaba lamdam asida mamangai dagi leiraklaba loksing asi yamna masak thokpa amani amaromda ngasidagi haudogliba science congress asida puthokliba magul leiraba research paper sing asi international gi platform da phongdoktuna malemgi oiba kayada paksana amasung mamutta na khanganaba honaba mathau tai amaromda lebak asigi leiriba national resource fundamental asi lebak asigi singthaningai oiba thausil kaya paikhatli loinana science amasung anoba technology gi ecosystem asi hena khumang choksinaba policy kaya amasu leptana pangthokli haiki